ꯋꯥꯔꯤꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯗꯒꯤ ꯄꯥꯊꯣꯛꯆꯕꯅꯤ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯥꯞꯆꯕ ꯋꯥꯔꯤ ꯅꯠꯇꯦ꯫ ꯃꯃꯥꯡꯉꯩꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯌꯪꯒꯦꯁ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ꯫ ꯃꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯖꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅꯗꯤ ꯅꯨꯄꯤꯅꯤꯅ ꯈꯣꯏꯗꯥꯕ ꯋꯥꯠꯂꯦ꯫ ꯅꯣꯡꯃ ꯉꯥ ꯐꯥꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯤ ꯑꯃꯈꯛ ꯇꯣꯡꯂꯒ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯤꯖꯅꯕ ꯉꯥ ꯑꯃꯠꯇ ꯐꯥꯗꯕꯗꯨꯗ ꯂꯥꯡꯇꯛꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯉꯥ ꯑꯃꯈꯛ ꯐꯥꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯥꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯍꯜꯂꯁꯤ, ꯌꯣꯜꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯉꯥ ꯑꯃꯁꯨ ꯑꯃꯨꯛ ꯐꯥꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯥꯁꯤ ꯃꯆꯥꯅꯨꯄꯤ ꯌꯪꯒꯦꯁꯀꯤ ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥ ꯑꯅꯤꯗꯨ ꯐꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯉꯥ ꯑꯃꯁꯨ ꯑꯃꯨꯛ ꯐꯥꯔꯦ꯫ ꯃꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯥ ꯑꯁꯤꯃꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯅꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨ ꯁꯃꯨꯗ꯭ꯔꯗꯨꯗ ꯍꯥꯏꯊꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯆꯧꯕ ꯊꯦꯡꯒꯨ ꯑꯃꯈꯛ ꯑꯣꯟꯈ꯭ꯔꯦ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅꯗꯤ ꯃꯍꯥꯛ ꯏꯔꯥꯛꯅꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯁꯃꯨꯗ꯭ꯔꯗ ꯏꯔꯥꯛꯅꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯅꯨꯄꯤꯁꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯃꯁꯨꯡ ꯃꯃꯥꯏ ꯏꯆꯥꯝ ꯆꯥꯝꯕ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯌꯪꯒꯦꯁꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯂꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯌꯪꯒꯦꯁꯇꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯁꯨꯡ ꯊꯧꯖꯥꯜ ꯍꯩꯕ ꯃꯤ ꯑꯃꯅꯤ꯫ ꯃꯉꯣꯟꯗ ꯃꯈꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯍꯜꯂꯤ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯄꯣꯛꯇꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥꯁꯤꯡꯅ ꯍꯦꯟꯅ ꯈꯣꯏꯗꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗ ꯌꯪꯒꯦꯁꯇꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯨꯗ ꯐꯝꯂꯒ ꯊꯃꯣꯏ ꯀꯥꯏꯕ ꯃꯈꯩ ꯀꯞꯄꯤ꯫ ꯀꯞꯅ ꯀꯞꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯆꯧꯕ ꯊꯦꯡꯒꯨ ꯑꯃꯈꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯏꯔꯣꯏꯔꯒ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯊꯦꯡꯒꯨꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯦꯡꯒꯨꯗꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯦꯡꯒꯨꯗꯨ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯌꯪꯒꯦꯁꯅ ꯇꯧꯔꯤꯕꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯪꯒꯦꯁꯅ ꯅꯨꯡꯇꯤꯒꯤ ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯜꯗ ꯂꯥꯛꯂꯒ ꯊꯦꯡꯒꯨꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯩ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯄꯣꯛꯇꯕꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯌꯪꯒꯦꯁꯅ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯕ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯔꯝꯗꯨꯅ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯗ ꯆꯠꯂꯝꯃꯤ꯫ ꯌꯪꯒꯦꯁꯅ ꯐꯝꯂꯒ ꯊꯦꯡꯒꯨꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯪꯒꯦꯁꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯊꯦꯡꯒꯨꯒ ꯋꯥꯔꯤ ꯁꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗꯨꯒꯤ ꯃꯈꯥ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯑꯀꯪꯕ ꯗꯕꯜ ꯔꯣꯇꯤꯁꯤꯡ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯅꯥꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯌꯥꯎꯍꯟꯕ ꯃꯇꯝꯗ ꯑꯀꯪꯕ ꯗꯕꯜ ꯔꯣꯇꯤꯁꯤꯡꯗꯨꯗ ꯅꯟꯊꯦꯛꯄꯗꯨꯗ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯌꯣ, ꯑꯩꯍꯥꯛꯀꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯇꯦꯛꯂꯕ ꯃꯥꯜꯂꯦ꯫ ꯂꯣꯏꯅꯃꯛ ꯌꯥꯗ꯭ꯔꯦ, ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯔꯦ." ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯈꯨꯗꯛꯇ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕ ꯂꯥꯛꯂꯕꯗ ꯅꯥꯁꯤꯟꯅꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯏꯕꯗ ꯃꯥꯒꯤ ꯑꯔꯣꯟꯕꯗꯨꯒꯤꯗꯃꯛ ꯄꯩꯁꯥ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯕꯅ ꯑꯅꯥꯕꯗꯨ ꯀꯨꯞꯅ ꯌꯦꯡꯂꯕꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ,
ꯑꯅꯥꯕꯁꯤ ꯁꯨꯝꯗꯧꯕꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕ ꯑꯅꯥꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯍꯟꯕꯗꯤ ꯉꯝꯅꯤ ꯑꯅꯥꯕꯁꯤꯗ ꯊꯦꯡꯒꯨꯒꯤ ꯑꯊꯣꯡꯕ ꯁꯥꯗꯣꯡꯗꯨ ꯄꯤꯖꯔꯕꯗꯤ ꯃꯇꯝ ꯆꯪꯗꯅ ꯐꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯥꯕꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯑꯆꯧꯕ ꯊꯦꯡꯒꯨ ꯑꯃꯈꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯃꯤ ꯃꯐꯝꯗꯨꯗ ꯏꯄꯨꯔꯣꯏꯕꯅ ꯆꯠꯄꯤꯔꯒ ꯊꯦꯡꯒꯨꯗꯨ ꯐꯥꯕꯤꯔꯨꯁꯣ ꯑꯁꯨꯝꯅ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯜꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯌꯪꯒꯦꯁꯅ ꯐꯝꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯦꯡꯒꯨꯗꯨ ꯂꯧꯔꯒ ꯀꯔꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯊꯦꯡꯒꯨꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯉꯨ ꯍꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯌꯪꯒꯦꯁ ꯆꯥꯛꯁꯪꯗ ꯃꯄꯤ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯔꯒ ꯊꯦꯡꯒꯨꯗꯨ ꯃꯃꯥꯇꯣꯟꯒꯤꯗꯃꯛ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯃꯛꯇꯤ ꯑꯋꯥꯕꯅ ꯂꯥꯛꯍꯠꯂꯝꯃꯤ ꯊꯦꯡꯒꯨꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯑꯦꯟꯁꯥꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯂꯝꯃꯤ ꯊꯦꯡꯒꯨ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯍꯥꯏ ꯊꯦꯡꯒꯨ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯐꯍꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯥꯅꯕ ꯀꯧꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯌꯪꯒꯦꯁꯇꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯆꯥꯅꯤꯡꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯌꯪꯒꯦꯁꯇꯤ ꯆꯥꯒꯦꯁꯨ ꯈꯜꯂꯝꯗꯦ ꯑꯗꯨꯒ ꯆꯥꯁꯨ ꯆꯥꯔꯝꯗꯦ ꯊꯦꯡꯒꯨ ꯑꯊꯣꯡꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯦꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛ ꯅꯥꯕꯒꯤ ꯂꯥꯌꯦꯡꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯔꯒ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯗ ꯍꯦꯟꯅ ꯐꯩ ꯍꯥꯏꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯊꯣꯡꯕꯁꯤꯡꯗꯨ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯟꯅꯅꯕ ꯌꯪꯒꯦꯁꯇ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯂꯒ ꯌꯪꯒꯦꯁꯅ ꯊꯦꯡꯒꯨ ꯑꯊꯣꯡꯕꯗꯨ ꯌꯦꯜꯂꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯌꯪꯒꯦꯁꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯁꯛꯐꯝꯗꯨ ꯎꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯪꯒꯦꯁ ꯀꯩꯗꯧꯔꯒ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯒꯗꯒꯦ ꯃꯗꯨꯗ ꯌꯪꯒꯦꯁꯅ ꯈꯨꯝꯃꯤ ꯊꯦꯡꯒꯨ ꯑꯊꯣꯡꯕꯗꯨ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯔꯨꯁꯤꯡꯗꯣ ꯂꯪꯊꯣꯛꯄꯤꯒꯅꯨ ꯃꯆꯤ ꯑꯃꯗ ꯈꯣꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯃꯗꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯆꯈꯤꯒꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯂꯒ ꯊꯦꯡꯒꯨ ꯆꯥꯈꯤꯕꯒꯤ ꯃꯔꯨꯁꯤꯡꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯌꯪꯒꯦꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯃꯔꯨꯁꯤꯡꯗꯨ ꯐꯨꯝꯖꯤꯜꯂꯦ ꯑꯗꯨꯒ ꯋꯥꯁꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯏꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯐꯨꯝꯂꯤꯕ ꯃꯔꯨꯁꯤꯡꯁꯤ ꯃꯐꯝꯁꯤꯃꯛꯇꯗ ꯁꯅꯥ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯎꯍꯩ ꯄꯥꯜꯂꯒ ꯍꯧꯔꯛꯄ ꯑꯣꯏꯁꯅꯨ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯒꯤ ꯌꯦꯠ ꯊꯪꯕ ꯃꯃꯥꯡꯃꯛꯇꯗ ꯁꯅꯥꯒꯤ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯎꯍꯩ ꯄꯥꯟꯕ ꯑꯉꯛꯄ ꯎ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯔꯝꯕꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ ꯇꯁꯦꯡꯅꯃꯛ ꯎ ꯄꯥꯝꯕꯤꯁꯤ ꯎꯕ ꯃꯇꯝꯗ ꯑꯉꯛꯄ ꯄꯣꯛꯏ ꯎ ꯄꯥꯝꯕꯤꯁꯤꯒꯤ ꯃꯁꯥ ꯈꯔꯗꯅ ꯂꯨꯄꯥꯒꯤ ꯎꯍꯩ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯎꯁꯥꯁꯤꯡꯗꯅ ꯁꯅꯥꯒꯤ ꯎꯍꯩ ꯄꯥꯜꯂꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗꯨꯅ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯄꯥꯜꯂꯤꯕ ꯎꯍꯩꯁꯤꯡꯗꯨ ꯌꯦꯡꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯨ ꯁꯥꯃꯨ ꯇꯣꯡꯂꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯅꯤꯡꯊꯧꯅ ꯎ ꯄꯥꯝꯕꯤꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯁꯅꯥ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯎꯍꯩ ꯄꯥꯟꯕ ꯎꯁꯤ ꯀꯅꯥꯅ ꯊꯥꯔꯤꯕꯅꯣ ꯃꯇꯝꯗꯨꯗ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨ ꯆꯦꯟꯊꯣꯔꯛꯂꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯎ ꯄꯥꯝꯕꯤꯁꯤ ꯏꯆꯥꯅꯨꯄꯤꯅ ꯊꯥꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯅꯆꯥꯅꯨꯄꯤꯗꯨ ꯀꯧꯔꯛꯎ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯍꯪꯉꯤ ꯍꯦ ꯅꯨꯄꯤ ꯎ ꯄꯥꯝꯕꯤꯁꯤ ꯅꯍꯥꯛꯅ ꯊꯥꯕ꯭ꯔꯥ ꯃꯍꯥꯔꯥꯖ ꯑꯩꯅ ꯊꯥꯖꯕꯅꯦ ꯑꯣ ꯅꯍꯥꯛꯅ ꯊꯥꯕ ꯑꯣꯏꯔꯕꯗꯤ ꯎ ꯄꯥꯝꯕꯤꯁꯤ ꯀꯥꯔꯒ ꯎꯍꯩꯁꯤꯡꯗꯨ ꯍꯦꯛꯂꯛꯎ ꯅꯨꯄꯤ ꯑꯗꯨꯅ ꯎ ꯄꯥꯝꯕꯤꯗꯨ ꯐꯅ ꯀꯟꯅ ꯀꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯎ ꯄꯥꯝꯕꯤꯗꯨ ꯀꯥꯔꯒ ꯎꯍꯩꯁꯤꯡꯗꯨ ꯍꯦꯛꯄ ꯉꯝꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤ ꯎ ꯄꯥꯝꯕꯤꯁꯤ ꯅꯍꯥꯛꯅ ꯊꯥꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯎ ꯄꯥꯝꯕꯤꯁꯤ ꯇꯁꯦꯡꯅ ꯀꯅꯥꯅ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯃꯇꯝꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯃꯍꯥꯔꯥꯖ ꯎ ꯄꯥꯝꯕꯤꯁꯤꯡꯁꯤ ꯌꯪꯒꯦꯁꯅ ꯊꯥꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯌꯪꯒꯦꯁꯄꯨ ꯑꯃꯨꯛ ꯀꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯌꯪꯒꯦꯁꯇ ꯑꯁꯨꯝꯅ ꯍꯪꯉꯤ ꯁꯛꯍꯦꯟꯕꯤ ꯏꯕꯦꯝꯃ
ꯎꯄꯥꯝꯕꯤꯁꯤ ꯅꯍꯥꯛꯅ ꯊꯥꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯊꯥꯕꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟꯗꯨ ꯎꯠꯂꯨ꯫ ꯌꯪꯒꯦꯁꯅ ꯎꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯥꯗ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯋꯥꯁꯛꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯍꯦ ꯎꯄꯥꯝꯕꯤꯁꯤꯡ, ꯑꯩꯅ ꯐꯨꯝꯈꯤꯕꯗꯨꯅ ꯍꯧꯔꯛꯄ ꯑꯣꯏꯔꯕꯗꯤ ꯄꯥꯜꯂꯤꯕ ꯎꯍꯩ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯇꯥꯕꯤꯔꯛꯑꯣ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯎꯍꯩ ꯄꯨꯝꯅꯃꯛ ꯌꯪꯒꯦꯁꯀꯤ ꯇꯝꯄꯥꯛꯇ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯄꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯌꯪꯒꯦꯁꯄꯨ ꯁꯥꯃꯨꯗ ꯍꯥꯞꯀꯠꯂꯒ ꯀꯣꯅꯨꯡ ꯇꯥꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯪꯒꯦꯁꯄꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯌꯪꯒꯦꯁꯄꯨ ꯅꯤꯡꯊꯧꯅ ꯄꯨꯈꯤꯕꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯌꯥꯟꯊꯠꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ 4-5ꯒꯤ ꯃꯇꯨꯡꯗ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯤꯅ ꯌꯪꯒꯦꯁꯄꯨ ꯍꯥꯠꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯈꯛ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯁꯤꯟꯅꯔꯒ ꯌꯪꯒꯦꯁꯇ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯍꯧꯈꯤꯕ ꯃꯔꯥꯜꯁꯤꯡꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯌꯣꯜ ꯈꯔꯗꯪ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯪꯒꯦꯁꯇꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯕꯨ ꯌꯥꯝꯅ ꯊꯥꯖꯒꯟꯕ ꯑꯃꯈꯛ ꯑꯣꯏꯕꯅ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯄꯥꯝꯗ ꯂꯩꯔꯨꯅꯕ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯈꯨꯡꯒꯪꯗꯨꯗ ꯃꯅꯥꯏ ꯃꯁꯜꯒ ꯂꯣꯏꯅꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯊꯟꯇ ꯈꯟꯖꯩ꯫ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯅꯥꯏ ꯃꯁꯜꯒ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯅꯥꯄꯜ ꯆꯥꯎꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯕꯨ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯃꯅꯥꯏꯁꯤꯡꯗꯨꯗ ꯊꯥ ꯑꯃ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯤꯅ ꯌꯪꯒꯦꯁꯄꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯐꯝꯊꯅꯔꯛꯄ ꯃꯇꯝꯗ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯀꯣꯟ ꯑꯃꯈꯛ ꯆꯥꯛꯁꯪꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗ ꯇꯥꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯪꯒꯦꯁꯅ ꯀꯣꯟꯗꯨ ꯁꯣꯏꯕꯗꯒꯤ ꯇꯥꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯀꯣꯟꯗꯨ ꯈꯨꯟꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯀꯣꯟꯗꯨ ꯈꯨꯟꯒꯠꯅꯅꯕ ꯅꯣꯟꯊꯔꯤꯉꯩ ꯃꯇꯝꯗ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯑꯆꯧꯕ ꯈꯥꯡꯖꯥꯎꯗꯒꯤ ꯑꯁꯥꯕ ꯏꯁꯤꯡꯗꯨ ꯌꯪꯒꯦꯁꯀꯤ ꯃꯊꯛꯇ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯌꯪꯒꯦꯁꯇꯨ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯎꯔꯤꯠ ꯑꯣꯜꯂꯒ ꯄꯥꯏꯈꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨ ꯌꯧꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯆꯦꯒꯤ ꯐꯤꯖꯣꯜꯁꯤꯡꯗꯨ ꯁꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯌꯪꯒꯦꯁ ꯁꯥꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤꯕꯗꯒꯤ ꯂꯥꯏ ꯊꯣꯛꯂꯨꯔꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯃꯥꯏꯁꯤ ꯏꯆꯥꯝ ꯆꯥꯝꯈ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯈꯔꯗꯤ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯆꯤꯡꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏ ꯃꯃꯥꯏ ꯆꯝꯕꯤ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯌꯪꯒꯦꯁꯇꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯌꯪꯒꯦꯁꯇꯤ ꯊꯔꯣꯒꯨꯝ ꯅꯤꯡꯊꯤꯖꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯂꯥꯏꯖꯥꯎ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯨꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯍꯥꯛꯀꯤ ꯃꯥꯏꯁꯤ ꯂꯥꯏ ꯊꯣꯛꯄꯒꯤ ꯃꯐꯝꯁꯤꯡꯗꯨ ꯆꯥꯝꯈ꯭ꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯤꯌꯦ꯫ ꯁꯥꯊꯤꯕ ꯑꯅꯥꯕꯗꯨꯅ ꯊꯣꯛꯍꯟꯈꯤꯕꯅꯦ꯫ ꯀꯔꯤ? ꯅꯍꯥꯛ ꯌꯪꯒꯦꯁ ꯅꯠꯇꯦ? ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛꯇꯨ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯊꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔꯦ꯫ ꯑꯩꯍꯥꯛꯅ ꯇꯣꯏꯅ ꯀꯞꯄꯗꯒꯤ, ꯂꯥꯏꯕꯛꯁꯤꯅ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕꯗꯒꯤ, ꯂꯥꯏꯕꯛꯁꯦ ꯄꯣꯝꯈꯠꯄꯗꯒꯤ ꯇꯧꯔꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯌꯪꯒꯦꯁ ꯅꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯅꯥꯇꯣꯟꯗꯨ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯊꯤꯁꯨ ꯊꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯅꯥꯇꯣꯟꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯀꯞꯂꯒ ꯂꯩꯕꯗꯨꯗ ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯏꯕꯗꯨꯗ ꯄꯤꯁꯤꯡ ꯇꯩꯊꯣꯛꯄꯗ ꯁꯥꯡꯗꯣꯛꯈ꯭ꯔꯤꯕꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯤꯡꯊꯧꯗꯨꯗꯤ ꯏꯁꯤꯡ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯐꯔꯦ, ꯌꯪꯒꯦꯁꯇꯤ ꯐꯤ ꯁꯥꯕꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯕꯅꯤ꯫ ꯑꯩꯅ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯁꯤꯡꯁꯤ ꯃꯍꯥꯛꯅ ꯁꯥꯕ ꯉꯥꯛꯅꯤ꯫
aduna nahak aigi pirolsingdu sagadabane. Asumna poktabi manawnupidu phi sapham kada changlamme. Adubu mahakti phi saba haitabanina iyong mathakta phamlaga magi launam sajat adugidamakta yamna nungsathina kina leiramme. Tawngumasung uchek onkraba yangesna poktabi manawnupidubu ngakpiba pamlamme. Adugi sumathakta mahaki mapuroibadu phajaba phirol chelhanba pamme. Maramaduna uchek aduna phi sapham ka tamna thonauda pasilakhi. Aduga machina langdu singlaga angakpa maongda yamna phajana phidu sare. Poktabi manawnupidu uchektuna tawribadu phi saba loidiba phauba tumina yengi. Uchektuna phidu hek saba loirabagi matungda poktabi manawnupiduna uchektuda tareng yotna tharamme. Maduda uchektu palaga khudakta sire. Mahakna asiba uchektu laukhatlamme. Aduga chakthongba pujari du kauraga uchektu yainaba hairamme. Numidang waramgi matamda ningthongna phi sapham kada changlakpa matamda poktabi manawnupiduna saraba phidu ningthauda utlaga asumna hai. Ibungo, aina phi saringe matamda uchek amakhak lakhe. Hariba uchektuna apanba piramdrabadi yamna henna phajaramgadabane. Ningthaudu phida yengi aduga mahak mapukningda phajai hainadi khalle. Adumakpu ningthongna nupidu launam chawbi amadi oiramgani hainadi singnai. Ningthongna chak chakphamda chak chanaba hotnaringai matamda manaina ayaiba uchektu purakhe. Madu uba matamda ningthongna karino haina hangi. Poktabi manawnupiduna marak thatna khumlakhe. Aina phi saringai matamda apanba pi haiba uchekto masine. Aina hatokcharaga ibungogidamak thawoina yahenjabane. Kari upai leitaba uchek hatlaga aidi chade. Asumna ningthawna minaida ayaiba uchektu puthokhinaba yathang tawramme. Minaiduna ningthawda uchek ayaibadu pisillubadu chumdabani haina khalamme. Aduga minaiduna uchek ayaibadu chaba natragana phundokpagi mahutta chaksangi wangmada phungjinki. Mathangi numitta achouba upambi amakhak uchek phumlamba maphamduda haurakle. Poktabi manawnupi adunadi upambidu uba matamda singnaba pokhi. Adubu kana amatana upambisi kamdauna maphamsida hauramlibano haibasi hangba tawnade. Minai aduna haukhiba ahingda uchek phumlamba maphamduda achouba upambi amakhak haurambaduda hariba uchektuga upambi aduga makhoini sigi marakta karigumba maram kharadi leiramgadra haina khalamme. Adubu mahakna haribu waphamsi Maharani dukibadagi haidoklamde. Nongma hanuba hanubi matay manaw amana konungi saksangda singyonba laklamme. Singyolabagi matungda makhoy achouba upambidugi makhongda potharamme. Maduda achouba ohiyamakag upambidudagi kelaklaga nupidugi matambakta tarakhi. Achouba ohayduna makhoygi makokta taraktabaduda laibak phai haina hanuba hanubi matay manawduna harauna nokcharamme. Makhoyna uhaydu nungthil numidang wairamgi matamda sarugi haiduna pukhi. Adubu mayum yauragadi uhaydu munba khara watle kona charage haiduna thamkhiramme. Hanubina leibaki patra amada numit kharani mulhannabagidamak thamkhi. Mathangi numitta ayuk anganba matamda hanuba hanubi matay manawna sing khomjanba chatluraga mayumda halaklamme. Makhoyna mayumda halakpa matamda angakpa mawong amakhak thengnare. Madudi makhoygi imungdu asukki matik nalaga leiramme. Aduga chaksu thonglaga leiramkhi. Madu makhoyna sak khangdaba kanana tawribano haibadu koithi thenaba khangnanaba hotnaramme. Hairiba angakpa thawdoksi mathangi ayuktasu ngarangi matawgum chap manana thoklamme. Hayengdi angakpasi kanana tawribano haibadu khangnabagidamak thorang amakhak tawrasi haina hanuba hanubina hainaramme. Mathangi numit nongangadaba watlingai matamda hanubana mahaki nupi hanubida lona khuningna thillaga haudoklamme. Aduga yamna launa hairakhe. Hai atanme nupi hawgatlo sing yamna khomjinaba aikhoi ngarangdagi henna ngana chatsi. Hanubidu mapuroibana haribadu khangladuna yamna hauna amuk khomlakhi.
Nangne atanba nupadi aidi ngasane loirabane. Asumna makhoi khatnaba sasinaraga singkhomba chatke. Makhoi mile makhai muk chatluraga mayumda amuk halakhe aduga tumenna changlatlaga thongda lona yengi. Numit thoraklabada lebaki patra adudagi nupi amakhak thorakpa ure aduga nupi du chaksanglomda changkhirammi. Masi uhidagi thorakpa nupi duni haina hanubina lona hairamme. Ai mahakpu kamdawna phagadage haibadusu khangi haina hairammi. Matungda hanubiduna mahaki phanek amakhak laururaga leibaki pataduda pakna sandoklaga kupsille. Aduga mahakna patadugi manakta lepaga lei. Adudagidi mahakna khonjal haungna lauraklammi. Matamduda apikpa uhidagi thorakpa midu leibaki patadu tamna chansilaklammi. Hanubiduna magi phanektuna uhidagi thorakpa midugi mathakta langsilli. Matamduda yangestu hanuba hanubidugi mangda lepnaga leire. Makhoina nupidu masak khangladuna hairakhe. Nangdi aikhoigi maharani ni. Nahakpo aikhoina ningthogi manakta pugani. Ahanbadadi yangestu makhoina hairibadu yaramde. Mahakna magi pokminadabi manawnapidu awaba kudongthiba tagadabadu pamlamde. Adubu mahak mamai thangda mahaki mapuroibadu uninglakpadagi chatlasi haibadu yare. Ningtho amasung poktabi manawnapidu Rajsabhada miyam amadi Rajsabhagi angambasinga leminaringe matamda ahal oiraba hanuba hanubiduna yanges kaloinena chalaklammi. Ningthaudu yanges amuk hana ubaduda yamna haraurammi. Toingumasung mahak lakpaduda ningthaudi angakpa haibadu oiramde. Maramdi poktabi manawnapidu matam pumnamakta launam chawbi mi oiramgani haina ningthauna khalli. Asum tawringe matamsida poktabi manawnupina amuk hairakhe. Aihak yangesne nupisi launam tawbi heloine. Mahak jadu tawraga yanges saribane. Matamduda ahal oiraba hanuba hanubi matay manawduna amuk hairaklamme. Iningthaw aikhoina pujarakliba asengba yangesne. Asumna makhoina yangespu karamna phangba haibadugi waridu sitnana ningthauda liramme. Waridu tarabagi matungda poktabi manawnupina amuk makha tarakhe. Iningthaw makhoina hairibase oithokpa yaroidaba taningdaba wane. Masigi matungda yangesna ningthauda kamdawna mahakna uchek onkhiba uchekdagi uhidagi mi mathang waridu liramme. Madu tarabagi matungda poktabi manawnupina amuk hairae. Aihak leibaksigi chanabigi matung inna lai wayal tawraga achumba bichar tawba pame. Haujikti lai wayalgi bichar tonabagidamag khatnariba makhoi aniduda thang amamam pinaraga yanaraga achumba bichar tawba taramme. Tawbatabu wakatluriba yangesna ugi thang paigani aduga poktabi manawnupina yotki thang pairaga yanagadoribani. Karigumba wakatliba mi asina asengba oirabadi ugi thangbu pairabasu soidanamak mai pakani. Toingumasung poktabi manawnupiduna asengba achumba lai wayal yanglakpa tarabaduda thajadaba amasu poklammi. Adubu mahaki yotki thangaduna yangespu irai laina khujan amuktada hatpa ngamgani haina mahakna khalli. Ningthaw amasung mahaki phamnaibasingna poktabi manawnupi adubu launam haibi mi ama oiramgani haina khalle. Amasung yangespu adugumba wayalduda maithibasu pamlamde. Adubu makhoinadi kari tawba ngamluni. Masigi matungda thangsingdu ningthawna puraknaba yathang tawkhre. Ugi thang amakhak yangesta pire. Yangesna mahaki poktabi manawnupiduga mayok yanaba thangdu wasakka loinana laurammi. Aina tasengba yangesnamak oirabadi inawnupigi yotki thangsi aingonda changdaba ohenbiyo haina wasaklammi. Maramaduna mahak yamna chinglemna akiba amata yauda poktabi manawnupidugi mamangda leppi. Aduga poktabi manawnupi aduna mangonda yotki thangduna hanjil yalammi. Adubu yangestadi karimata changlamde. Thaukraba yotki thangdu mahaki masada thengba matamda athopa potna thengbaga chap manarammi. Yangesna amuk magi ugi thangduna poktabi manawnupigi mangak tamna yaluba matamda mangaktu kenthokre. Masigi matungda asengbadu khanglabada ningthongna poktabi mamadu masa sibagi awabasi khangsano haina khalammi.
ꯌꯪꯒꯦꯁꯅ ꯅꯤꯡꯊꯧꯗ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯕ ꯃꯁꯥꯗꯨ ꯃꯇꯨꯞ ꯀꯌꯥꯃꯔꯨꯝ ꯊꯣꯛꯅ ꯀꯛꯊꯠꯂꯦ, ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯒ ꯑꯆꯥꯔ ꯁꯦꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯃꯁꯥꯃꯛꯅ ꯁꯦꯝꯖꯕ ꯉꯥꯒꯤ ꯑꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯆꯥꯔ ꯑꯁꯦꯝꯕꯗꯨ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨ ꯅꯤꯡꯊꯧꯅ ꯈꯨꯗꯣꯜ ꯄꯤꯔꯛꯄꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯄ ꯄꯣꯛꯆꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯉꯥꯒꯤ ꯑꯆꯥꯔꯗꯨ ꯆꯥꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥꯃꯔꯨꯝ ꯉꯥꯡꯂꯒ ꯆꯃꯁ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯃꯁ ꯑꯃ ꯀꯣꯠꯂꯒ ꯆꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯆꯥꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯆꯃꯁꯇꯨꯅ ꯄꯥꯇ꯭ꯔ ꯑꯗꯨꯗꯒꯤ ꯃꯇꯨꯝ ꯑꯃꯃꯨꯛ ꯂꯧꯈꯠꯂꯤ, ꯑꯗꯨꯒ ꯏꯊꯛ ꯊꯛꯀꯠꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯌꯦꯡꯉꯨꯅꯦ, ꯃꯁꯤꯗꯤ ꯃꯤꯒꯤ ꯈꯨꯠꯁꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯃꯥꯜꯂꯦ." ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏ, ꯂꯥꯡꯒꯅꯨ, ꯆꯥꯗꯨꯝ ꯆꯥꯎ." ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯃꯇꯨꯝ ꯑꯃꯃꯨꯛ ꯂꯧꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯎꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨꯅꯦ, ꯃꯁꯤꯗꯤ ꯃꯤꯒꯤ ꯃꯈꯣꯡꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯃꯥꯜꯂꯦ." ꯁꯥꯎꯔꯕ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ, ꯂꯥꯡꯒꯅꯨ, ꯆꯥꯗꯨꯝ ꯆꯥꯎ." ꯅꯨꯄꯤꯗꯨꯅ ꯄꯥꯇ꯭ꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯅꯤꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯆꯥꯝ ꯆꯥꯝꯕ ꯃꯃꯥꯏꯗꯨ ꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯞꯂꯒ ꯍꯥꯏꯔꯛꯈꯤ, "ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯦ." ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯁꯥꯎ ꯁꯥꯎꯔꯒ ꯍꯧꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯅꯕ ꯅꯨꯄꯤꯗꯨ ꯐꯨꯊꯔꯛꯂꯝꯃꯤ꯫